Hello mayam, Happy Diwali. Happy Diwali. Ako'y ngasi Diwali gi mapanda sum koi ba jacket tawane ba koi ba haide adum matam ta chatlaga marakta matam ta sum ako'y kolkata gi mayam utpiro haida na du ye ako'y manakta leiba mafam sum athumba gumba Diwali di athumba moi sai se yam chanabani na adumba khara charaga marakta su hapjarake ado mayam Koi basu chatminasi aduga cha basu jo mayanga punna chaminai ne khanjage do moi mafam saigi moi sigidi sweet ki aphaw mafam leidana adugum basu chaja ke do de mayam pun chatmina se mayam akoina hojik leijari dukan mamangsi bikaram chan kaino chanmal haibakwa si sweet mafam si kolkata yamna phaw sweet mafam ni si hojik solek sector 1 gi city center 1 de lei ado si da akoina kai kano haidi ahawba sweet ching phangye haido adeido mayam su changa yeng minar si chaminar si ado akoi among manung changjarage de Oh, gitu. Oh, ya nih, running satu dengan dia. Ni kuchilla matawe moisi masi Diwali obagi sida yumgi budi hayang orang wani Diwali si do sigi di ngasi ni na miyam zilli mafam si athumba ngakta ni si mafam da yoli si makhal mayam yauri sida masak majiju ubada yam phajabado ama chaningba phawhanbado amain tawi kwagi manbai monga si yomi moisi adu moi mayang di mayam lay moi si kilo makhai gang toraga kyam sabano khangde thumba si adu akhoi di yam leiroi akhoi di yam piece ama ani khara khakta ne balai do si yam chaba ngamde thumba si sidi yam thumdo mali si masidi sida leire mayam ama makhal akhoi leijai sina sida leire Si leijara isi akoi maman su haijarage kaju ka sata simara ratia amado asom nakan gido sisa suci sina kaju ka sata si test taujage akoi leijare item si taruk ni ko si test taroga mau kamai tai haijarage Alhamdulillah. Kind of. How are you? Thum mày à? Có biết thum mani na? Sweet hai cha la mình không đăng. Ama một tàu gì? Ama một just tàu. Ama lu kan tàu gì? Ama roll do, anjil roll do. Anjil roll. How ka juga sata do lupa. Kun mali pi 24 rupees. Sisi na ano cái hai cái anjil roll hai ba. Asis na lupa kun pi amala. Cashew nut kayam yaw rin manong hita. Siya mong taste tau jage maya. Ha. Ay cái này rồi. Cái nhung tek lo. O si maru si ne. Cái nhung si maru si bo. Amala hay bedo hay bro ko long gi. Pero mo da maru tek lo bedo. Ngante. How is beans ki style da beans maru da do style da macam sa oi do. Manuai ni sayang ya. Sayang. How is it hard? Alam mo yan ta. Kan di sina? Ano na kung hay na. Tarbus ha. Kaju tarbus. Sina kaju tarbus hay mo. Kaju tarbus. Tarbus di siya da siya. Kaju tarbus se lupa kun mani 24 rupees na. Kumai na khai ko ko ulo. Manungai tarbus kumai na masak daw katang dula ulo. Oh my. Mau kẹt na bra. Mahal man ya. Kaman tayo no moy. Siya mga tan na mahal. Thumba budi thumba ni na thumba mahal din man na sa
ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯃꯝ ꯂꯩꯕꯗꯣ ꯁꯪꯒꯣꯝꯅ ꯑꯗꯩ ꯃꯣꯏ ꯁꯦꯝꯃꯤ ꯄꯣꯠꯇꯨ ꯈꯦꯠꯅꯕꯩ ꯑꯣꯏꯔꯝꯅꯤ ꯕꯦꯁꯟꯅ ꯁꯦꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯇꯔꯕꯨꯁ ꯂꯥꯏꯅ ꯈꯔ ꯈ꯭ꯋꯥꯏ ꯍꯥꯎ ꯇꯥꯏ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯌꯦ ꯑꯩꯗꯤ ꯍꯥꯎꯕ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯩ ꯑꯩꯗꯤ ꯇꯔꯕꯨꯖꯀꯤꯗꯤ ꯆꯥꯀꯥꯟꯗ ꯃꯍꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯣ ꯑꯃꯅ ꯃꯊꯪ ꯀꯩ ꯑꯃꯗꯨꯅ ꯀꯩꯅꯣ ꯁꯤꯁꯦ ꯑꯗꯨꯏꯗꯣ ꯇꯧꯁꯤ ꯃꯦꯡꯒꯣꯒꯤꯗꯣ ꯑꯣꯏꯔꯝꯅꯤ ꯑꯪ ꯀꯩ ꯍꯥꯏꯈꯔꯦ ꯃꯃꯤꯡꯗꯣ ꯁꯤꯁꯤꯅꯅꯦꯕꯀꯣ ꯃꯦꯡꯒꯣ ꯁꯟꯗꯦꯁ ꯃꯦꯡꯒꯣ ꯁꯟꯗꯦꯁ ꯃꯦꯡꯒꯣ ꯁꯤꯁꯤꯅ ꯁꯟꯗꯦꯁꯁꯤ ꯂꯨꯄꯥ ꯍꯩꯅꯧꯒꯤ ꯐ꯭ꯂꯦꯕꯔ ꯀꯩꯅꯣ ꯄꯤ 14 ꯔꯨꯄꯤꯁ ꯃꯁꯛꯇꯣ ꯌꯥꯝꯗꯤ ꯐꯖꯕꯅꯤ ꯁꯤꯗꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯗꯨꯏꯗꯨꯗꯤ ꯑꯗꯨꯗꯤ ꯃꯦꯡꯒꯣ ꯁꯟꯗꯦꯁ ꯍꯥꯏꯕꯅ ꯃꯦꯡꯒꯣꯒꯤ ꯃꯍꯥꯎ ꯃꯅꯝ ꯇꯧꯋꯦ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯑꯩꯅ ꯑꯃ ꯄꯦꯗꯣꯛ ꯄꯦꯗꯣꯛ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯉꯁꯥꯏ ꯆꯥꯕ ꯃꯌꯥꯝꯗꯤ ꯂꯩ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯁꯦ ꯑꯃꯗꯨꯗꯤ ꯁꯤꯒꯤꯁꯦ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯊꯥꯡꯉꯒ ꯁꯤꯅ ꯔꯁꯒꯨꯂꯥ ꯁꯤꯗꯤ ꯃꯍꯤ ꯌꯥꯎꯕꯅꯤꯅ ꯆꯥꯖꯔꯔꯣꯏ ꯁꯤꯁꯦ 13 ꯔꯨꯄꯤꯁ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯁꯥꯏꯖꯀꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯁꯤ 13 ꯔꯨꯄꯤꯁ ꯄꯤꯕꯅꯦ ꯑꯗꯣ ꯁꯤꯃꯁꯤꯗꯤ ꯀꯣꯟꯅ ꯌꯨꯝꯗ ꯆꯥꯔꯣꯒꯦ ꯃꯍꯤ ꯃꯅꯥꯏ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯑꯃꯗꯨ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯁꯤꯕꯨꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯥꯟꯅꯕꯗꯨꯅꯤ ꯑꯁꯤꯁꯤꯅ ꯃꯣꯏ 16 ꯔꯨꯄꯤꯁ ꯄꯤ ꯁꯤꯁꯨ ꯁꯥꯏꯖꯀꯤ ꯃꯃꯜ ꯑꯗꯨꯝ ꯂꯩ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯑꯩꯗꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯦ ꯄꯥꯝꯃꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯔꯁꯒꯨꯂꯥꯁꯦ ꯁꯤꯁꯤꯗꯤ ꯃꯣꯏ ꯀꯣꯜꯀꯇꯥꯒꯤ ꯔꯁꯒꯨꯂꯥꯒ ꯍꯥꯏꯔ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯀꯃꯜ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯩꯁꯤ ꯉꯁꯥꯏ ꯑꯩꯗꯤꯅꯦ ꯇꯔꯕꯨꯁ ꯃꯥꯟꯕꯗꯣ ꯃꯅꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯍꯥꯎꯋꯤ ꯑꯗꯣ ꯀꯩꯅꯣꯗꯨꯁꯨ ꯍꯥꯎꯋꯤ ꯃꯦꯡꯒꯣ ꯁꯟꯗꯦꯁꯇꯣ ꯑꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯐꯥꯔꯁꯀꯤ ꯑꯅꯤꯗ ꯆꯥꯈꯤꯕ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯟꯖꯤꯔ ꯔꯣꯜ ꯍꯥꯏꯕ ꯑꯃ ꯌꯥꯎꯋꯦꯗꯅ ꯉꯁꯥꯏꯒꯤ ꯃꯔꯨ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯌꯥꯎꯕꯗꯣ ꯑꯗꯨꯏꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯐꯥꯔꯁꯀꯤ ꯑꯃ ꯀꯥꯖꯨ ꯀꯁꯥꯇꯥ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯟꯅ ꯌꯣꯝꯁꯤꯟꯕ ꯃꯥꯟꯕꯗꯣ ꯑꯅꯤꯗꯨꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯗꯨ ꯑꯅꯤꯃꯛꯁꯤ ꯃꯥꯏ ꯐꯥꯔꯁ ꯆꯣꯏꯁꯅꯦ ꯉꯁꯥꯏ ꯂꯩꯕꯗꯁꯨ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯗꯨꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯤ ꯑꯇꯣꯞꯄꯗꯤ ꯀꯩ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯔꯣꯒꯦ ꯇꯧꯔꯨꯁꯤꯒꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯥꯕꯩ ꯑꯃꯨꯛ ꯍꯣꯏ ꯃꯌꯥꯝ ꯍꯣꯏ ꯎꯠꯆꯔꯛꯒꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯗꯤ ꯆꯥꯔꯣꯏꯒꯦꯕ ꯍꯥꯏꯗꯤ ꯃꯇꯠ ꯃꯆꯥ ꯃꯌꯥꯝ ꯆꯥꯕꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯃꯨꯛ ꯆꯥꯕꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯩ ꯆꯥꯗꯣꯏꯅꯣꯗꯣ ꯃꯌꯥꯝ ꯇꯦꯁ ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯧꯃꯤꯟꯅꯔꯁꯤ ꯃꯐꯝꯗꯣ ꯌꯧꯔꯒ ꯂꯝꯕꯤ ꯃꯇꯥꯏꯁꯤ ꯄꯣꯠ ꯃꯌꯥꯝ ꯌꯣꯜꯂꯤ ꯃꯣꯏ ꯗꯤꯋꯥꯂꯤꯒꯤ ꯂꯩꯈꯣꯝꯅꯦ ꯍꯥꯏ ꯃꯇꯨꯝ ꯂꯥꯛꯑꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯤ ꯂꯩꯈꯣꯝꯕ ꯃꯣꯏ ꯍꯦꯛ ꯌꯣꯜꯂꯤ ꯑꯗꯩꯁꯤ ꯑꯗꯩ ꯑꯇꯣꯞꯄ ꯄꯣꯠ ꯃꯌꯥꯝꯁꯨ ꯌꯣꯜꯂꯤ ꯃꯣꯏꯒꯤ ꯁꯤꯗ ꯂꯐꯣꯏ ꯀꯩꯀꯥ ꯆꯨ ꯃꯀꯛꯀꯁꯨ ꯌꯣꯜꯂꯤ ꯑꯗꯩꯁꯤꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯀꯔꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯐꯨ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯃꯣꯏꯁꯤ ꯂꯐꯨ ꯃꯆꯥꯁꯨ ꯑꯥꯗ ꯂꯩꯕ ꯑꯗꯒꯤꯁꯤꯅ ꯂꯥꯏ ꯑꯁꯥꯕ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯑꯊꯨꯝꯕꯅꯦ ꯁꯤꯁꯤ ꯆꯥꯅꯕ ꯍꯌꯦꯡꯁꯨ ꯋꯣꯡ ꯋꯣꯡ ꯄꯥꯏꯗꯣꯏꯕ ꯃꯣꯏ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯠ ꯀꯥꯡꯇꯧꯀꯥꯟ ꯌꯥꯝ ꯇꯧꯅꯕꯅꯦ ꯁꯤ ꯑꯊꯨꯝꯕꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁ ꯂꯣꯐꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯤ ꯀꯦꯛꯀꯨꯝꯕ ꯑꯗꯨꯝꯕꯅꯤ ꯆꯥꯗꯣꯏꯁꯤ ꯀꯩꯀꯩ ꯃꯅꯨꯡꯗ ꯀꯩꯀꯩ ꯌꯥꯎꯋꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯤꯒꯤ ꯍꯥꯏꯐꯦꯠꯇꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯩꯀꯩ ꯌꯥꯎꯒꯦꯗꯨ ꯌꯦꯡꯉꯒ ꯑꯃꯨꯛ ꯆꯥꯕꯩꯗꯣ ꯑꯃꯨꯛ ꯃꯌꯥꯝ ꯍꯥꯞꯆꯔꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯗ ꯀꯦꯛ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯃꯇꯪꯅꯦ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯌꯥꯝ ꯆꯥꯔꯣꯏ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯆꯥꯗꯣ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯤ ꯁꯤ ꯂꯩꯔꯦ ꯕ꯭ꯔꯥꯎꯅꯤ ꯀꯌꯥ ꯄꯤꯕꯅꯤꯅꯣ 66 ꯄꯤꯒꯦ ꯁꯤꯁꯦ ꯃꯣꯏ ꯁꯥꯍꯜꯂꯛꯄꯩꯅꯦ ꯁꯤꯅꯣꯔ ꯑꯩꯒꯤ ꯅꯝꯅꯕ ꯍꯣꯠꯅꯕ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯊꯛꯀꯤꯔ ꯄ꯭ꯔꯦ ꯄ꯭ꯔꯦ ꯂꯥꯎꯔꯦ ꯃꯦꯜ ꯇꯧꯊꯣꯛꯑꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯀꯥꯖꯨ ꯍꯥꯏꯕ ꯀꯥꯖꯨ ꯕ꯭ꯔꯥꯎꯟꯅꯤ ꯅꯠꯇꯦ ꯀꯩ ꯍꯥꯏꯕꯅꯣ ꯆꯣꯀ꯭ꯂꯦꯠ ꯕ꯭ꯔꯥꯎꯅꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯣꯏ ꯃꯅꯨꯡꯁꯤꯗ ꯌꯥꯎꯋꯦ ꯀꯩꯅꯣ ꯋꯥꯜꯅꯠ ꯍꯥꯏꯕ ꯑꯣꯏ ꯋꯥꯜꯅꯠ ꯆꯣꯀ꯭ꯂꯦꯠꯀ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯐꯖꯅ ꯍꯥꯎꯋꯦ ꯁꯤꯃꯁꯦ ꯑꯩꯗꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛꯀꯨꯝꯕꯁꯤꯁꯨ ꯈꯔ ꯄꯥꯝꯃꯦꯕꯀꯣ ꯑꯃ
ꯌꯥꯝ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯔꯒ ꯌꯥꯝ ꯗꯥꯔꯛ ꯑꯣꯏꯔꯒ ꯈꯤꯇꯪ ꯈꯥꯔꯞ ꯇꯧꯕ ꯇꯦꯁ ꯇꯧꯕꯗꯣ ꯑꯗꯨ ꯆꯣꯀ꯭ꯂꯦꯠ ꯀꯦꯛꯀꯨꯝꯕ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯗꯤ ꯉꯁꯤ ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯆꯥꯕꯩ ꯀꯥꯏꯗ ꯆꯥꯒꯦꯗꯣ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯊꯪ ꯑꯃꯨꯛ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯑꯒꯦ ꯚꯤꯗꯤꯑꯣ ꯁꯤꯁꯦ ꯁꯣꯂꯦꯛ ꯁꯤꯇꯤ ꯁꯦꯟꯇꯔ 1ꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯩꯁꯦ ꯁꯤ ꯃꯣꯏꯁꯤ ꯒꯨꯞꯇ ꯇꯤ ꯀꯧꯋꯦꯕꯀꯣ ꯃꯣꯏ ꯃꯐꯝꯁꯤ ꯁꯤꯁꯤ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯃꯤꯡ ꯆꯠꯂꯦ ꯑꯗꯨꯅ ꯗ ꯏꯅꯨꯝ ꯆꯥ ꯊꯛꯈꯤꯒꯦꯅ ꯊꯛꯏ ꯑꯩꯕꯨꯗꯤ ꯊꯛꯑꯔꯣꯏ ꯑꯩꯗꯤ ꯁꯪꯒꯣꯝ ꯆꯥꯁꯦ ꯊꯛꯄꯨꯗꯤ ꯊꯛꯑꯦ ꯑꯗꯨ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯊꯛꯑꯔꯣꯏꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣ ꯂꯦꯛ ꯁꯤꯇꯤ ꯁꯦꯟꯇꯔ 1 ꯃꯅꯨꯡꯅꯦ ꯆꯪꯉꯛꯏꯁꯦ ꯃꯣꯏ ꯃꯊꯛꯁꯦ ꯌꯥꯝ ꯐꯖꯩ ꯊꯝꯕꯥꯜ ꯇꯧꯔꯒ ꯁꯥꯔꯒ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯖꯨꯁꯀꯤ ꯆꯥꯕꯅꯦ ꯂꯥꯛꯏꯁꯦ ꯈꯅꯥꯎꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯆꯥꯅꯤꯡꯕꯗꯣ ꯌꯥꯝꯅ ꯑꯗꯨꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯥꯗꯦ ꯏꯅꯨ ꯀꯝꯕ ꯆꯥꯗꯣꯏꯅꯣ ꯃꯃꯜ ꯏꯕ ꯃꯣꯏꯁꯦ ꯑꯥꯏꯁꯇꯣ ꯑꯗꯣ ꯇꯛꯈꯥꯏꯔꯒꯅꯦ ꯃꯣꯏ ꯐꯣꯟ ꯇꯧꯔꯒꯅꯦ ꯃꯣꯏꯁꯤ ꯁꯦꯝꯃꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯃꯆꯩ ꯇꯧꯔꯒ ꯆꯥꯕꯤꯁꯨ ꯂꯩ ꯑꯗꯣ ꯑꯗꯨꯏꯗꯨꯗꯤ ꯆꯥꯔꯣꯏ ꯁꯨꯝ ꯀꯣꯠꯂ ꯀꯣꯠꯂꯒ ꯏꯁꯄꯨꯟꯅ ꯆꯥꯕꯤꯗꯣ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯈꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯃꯈꯛꯇꯪ ꯂꯧꯔꯦ ꯏꯅꯝ ꯃꯈꯣꯏꯕꯥꯅꯤꯒꯤ ꯁꯤꯃꯁꯤꯅ ꯀꯂꯥ ꯀꯊꯥꯅꯦ ꯍꯥꯞꯄꯤꯁꯦ ꯃꯣꯏꯁꯦ ꯐ꯭ꯂꯦꯕꯔ ꯑꯍꯨꯝ ꯑꯍꯨꯝ ꯈꯟ ꯌꯥꯏꯑꯕ ꯁꯤꯃꯁꯤꯅ ꯂꯥꯏꯝ ꯑꯗꯨꯅ ꯀꯂꯥꯀꯊꯥꯅꯦ ꯂꯥꯏꯝꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯣꯔꯦꯟꯖ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯈꯜꯂꯤꯁꯦ ꯉꯁꯤ ꯁꯤꯅ ꯃꯁꯥꯂꯥ ꯃꯣꯏꯒꯤ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯁꯛꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯑꯩꯗꯤ ꯂꯣꯛꯁꯨ ꯊꯨꯡꯉꯤꯕꯅꯦ ꯆꯥꯗꯣꯏꯁꯦ ꯏꯪꯉꯦ ꯕꯩ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯖꯤꯟꯕꯩꯗꯨꯁꯨ ꯁꯨꯏ ꯑꯗꯨꯅ ꯆꯥ ꯅꯨꯡꯉꯥꯏꯌꯦ ꯑꯗꯥ ꯑꯗꯥ ꯁꯨꯁꯇꯤ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯎꯕ ꯑꯣꯏꯅ ꯏꯟꯕꯤꯔꯒꯦ ꯑꯩ ꯆꯥꯖꯔꯁꯨ ꯌꯥꯏꯗ ꯂꯣꯛ ꯊꯨꯡꯕ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯗꯕꯩ ꯉꯁꯥꯏ ꯑꯍꯥꯟꯕ ꯑꯩꯅ ꯇꯦꯁ ꯇꯧꯕꯗꯨꯅ ꯑꯣꯔꯦꯟꯖ ꯑꯗꯨꯅ ꯂꯥꯏꯝ ꯇꯥꯔꯦ ꯂꯥꯏꯝꯒ ꯏꯃꯥ ꯀꯣꯂꯥꯒ ꯌꯥꯟꯁꯤꯟꯅꯔꯦ ꯌꯥꯝꯅ ꯃꯣꯏ ꯃꯅꯤꯡꯗ ꯂꯣꯇꯁ ꯃꯌꯥꯝꯒ ꯁꯥꯔꯒ ꯌꯥꯜꯂꯤꯁꯦ ꯌꯥꯝ ꯐꯖꯩ ꯆꯠꯅꯅꯕ ꯍꯥꯏꯐꯦꯠ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯕ ꯆꯠꯂꯤꯁꯤꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕꯅꯦ ꯑꯩꯗꯤ ꯂꯥꯝ ꯄꯥꯏꯕꯅ ꯍꯥꯏꯗꯦ ꯁꯤ ꯃꯃꯥꯡ ꯂꯩꯁꯤ ꯀꯦꯞꯁꯤ ꯑꯗꯣ ꯌꯥꯝꯗꯤ ꯆꯥꯔꯔꯣꯏ ꯉꯁꯤꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯆꯥꯔꯤꯁꯦ ꯑꯗꯨꯅ ꯁꯤꯁꯨ ꯍꯧꯖꯤꯛ ꯁꯤꯃꯨꯛ ꯆꯥꯔꯒꯦ ꯃꯤꯠ ꯑꯣꯜꯂꯨꯗꯕꯩ ꯑꯩꯈꯣꯏꯗꯤ ꯍꯣꯠ ꯑꯦꯟ ꯀ꯭ꯔꯤꯁꯄꯤꯅꯦꯗ ꯈꯜꯂꯒ ꯑꯣꯔꯗꯔ ꯇꯧꯔꯒ ꯍꯣꯠ ꯋꯤꯡꯁ ꯑꯣꯏꯔꯝꯃꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯔꯦ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯔꯦ ꯀꯩꯅꯣꯅꯦꯕ ꯀꯩ ꯍꯥꯏꯒꯦꯔꯥ ꯍꯣꯠ ꯑꯦꯟ ꯀ꯭ꯔꯤꯁꯄꯤ ꯇꯧꯋꯤꯅꯦ ꯇꯧꯔꯒꯅꯦ ꯍꯣꯠ ꯋꯤꯡꯁ ꯑꯣꯏ ꯂꯩꯔꯝꯃꯕ ꯁꯤ ꯊꯨꯝꯁꯨ ꯌꯥꯝ ꯌꯥꯛꯑꯦ ꯁꯤꯁꯦ ꯍꯥꯎꯇꯦ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯔꯝꯃꯒ ꯍꯥꯎꯇꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦ ꯑꯩꯉꯣꯟꯗ ꯊꯨꯝꯁꯦ ꯌꯥꯝ ꯌꯥꯛꯄ ꯑꯣꯏꯔꯦ ꯗꯁꯥ ꯇꯥꯏ ꯁꯤꯁꯤꯅ ꯆꯤꯛꯀꯟ ꯂꯣꯡꯒꯔ ꯁꯤꯃꯨꯛ ꯆꯥꯔꯦ ꯑꯕꯦꯝꯃ
ꯁ꯭ꯇꯥꯏꯜꯗꯅ ꯀꯩꯅꯣ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯅꯠꯇ꯭ꯔꯥ tamam sih mata kartu ambil gelas ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯔꯝꯃꯤꯅ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯁꯤꯗꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯃꯉꯥꯟ ꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯃꯤꯟꯅꯁꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ